marina ikoi koina khajiliba nungsin nungsa pakna changba fangdaba suklaba mamlaba room adugi kachin oirapna sakpham phamna kiraba makul makhum anima yoling paring na punduna thamliba kanana su changhanda solonduna nupi adugu punduna thamliba akiba phangna kiraba nupi adugi ye thangba khajaina maduda sangna karigumba atumba machin natraga yotkumba amana khetkibagi maida sangna mayek lana uri nupi adugi maithong aduda karimnabagi mami amasu tari masamana ipha pharaduna amanba segaiba phizol setuna khana khana mathamoi bena nokli nupi adugi masa pumbadusu machi machi dakpham khara khara sulai wa kaya ngangande adubu ataigumna hainaba wa nataba nupi aduna haidorakpa matamda hangoiba phawba akiba ngaktamak nganglai matam pumnamakta sukla mamlaba kachin aduda masado tasinduna famduna lay asumna nupi aduna lairakliba asi chahi 8 mapung phare leibak lay makuta sangong glass amane yerumga bread ka plate amada haptuna machagi room da changlai sana kai hage ma se hana ne breakfast sana ba tawrose sida piroi ma sana nangi thabak didi karam kandagi karane fanadi makui rehe hayengdi join tawro na hairabani ma thabak na thabak oire nang hosik ne angang na traban nayum na kaido hana pana ba tawsi matang batam haiba masu leibani ko as ima nang na marol ama ayuktagi numita ba phawbane yum panba ai ne hosik adugi matam natriba ai maduda hena ne kukthada ba pamdi koima adu oiragana ichana su sangdre haibanina imana oina thiba taredana ima migi machada haijarusunu ko ima khakta chopaga doksasani aidi haibirisini ima ahoiba mata hairuba yade khangde athubadane imau nupi ma pusilaktaba yaro haribasini leibak lei wa ngang duna thokre rabi piklingaidagi hona delhi da mahaki uncle john gi manakta leiduna mahai masing tamlakhi 12 exam tharaba matungda AIIMS All Indian Institute of Medical Science da MBBS entrance exam khanduna MBBS tamlaba matungda amu MDN secretary 2 years ki course tu tamba loiduna yumda tholakpani pingaidagi hona mathauda mapuning changlai nupi angangi wakhal changde sak ising toklaba matungda mahai loina tumnakhre rabi mamito kana usinduna masa pumba pumchocho na humang anapikana yamwana sordo holi ay nang bungairi bane ay amukta kanbiyo ay bo amukta kiraba nupi amagi khonjel na hairakpa wahaini rabi mamit usina nang kanano nang aigi phamda kari pamano aibu kari kino hanjin nang kauriba khonjel adu kha no e aduga aigi matang ngasidi yore ngasidi ai nang bangai diye rabi tumlambadagi mamit adu khangpang pangthurai aduga tamna hogatuna fammi aduga magi room adugi akoibadu yam kina ko yengi aduga mahaki wall du da theliba gari du da amuk yengi pungsu ayuki pung amaga minute 30 rom tarame masa pumbadu humang su pung lublamle rabi chamam nana masana mathanta wahang kaya ma hangjai kaigino aigi famda tatana khonjel adu buta haliba rabi hogatuna mahaki table adudagi ising bottle du makum hangdoktuna thai aduga mahaki table du da tamna famtharai aduga makokto haifet ngatharaga fami sahi ahumuki mamangdagi hona ahing khudingi tatana rabi bu hanjin na kauri kiraba khonjel asina mikop ama phawba rabi bu botha hanba yaramtre asumna ayuki pung 8 tasilai rabi iru maitha chobaloreduna mafi marundo lushinba loreduna mahaki room da kumtharai sana lao chaka se khara chatho lao rabi pisumani da suaga masado ichok thana famtharai hai kaidawrage ne chabo nasaga ngamdaba yawbro kaim tawdi ma namai namit ka tubu ikut kulini he
Nang nasado yararoi ko, hakchang na maruni. Atay di araibani. Dihe na bungamdraba. Amangbagi amangba ngagtani ko ibungo. Ima na sumwabira lay. Ay kem tawdim ni ima nang ba. Sisi, mayam sasilo, chakado. Nasado sune yam pasile. Tumbado marangkay na tumuni nang ba. Chaba matam hay na khaidokadobani ko. Yarani ima, hapano base ue haraga. Rabi chakhom khara huklamlaga makoto hamaga hogotkhre. Sada ngairi hogolagi hairibro tawrisibo. Sana kharaga chasiluni nang ba. Yarima, ay pukthale haibani. Pung 9 makhai nangnabane aina hospital da yoruduise. Pungsu yadreba ai chalagi ko ima. Lao adudine ima manam nambiragi. Rabi nofet tawraga mamagi manakta changsinna lepi. Leibak lin machabu makokta manam nambiduna makutta ahumlak chupirai. Rabi yam nungsina ima ayam chalukhige ko. Hoi irenjana ne gari ka to thauko. Ai chalukhige ko ima. Asi hairamlaga mahaki gari do start tawraga thodokre. Ngaihak leiraba matungda nauna sagalakpa hospital da lai. Rabi gari do park tawramlaga kumtharai. Aduga leptuna akoibadu kuyeng yenglai. Mafam adu ichikchi mi langbagi makhul kaya tade. Khara manung hanjina sulaibana gari chenbagi makhul mawas taramde. Pumchik hekchi. Rabi hospital do uba matamda masado kaya ihei heinadabagum phawi. Adubu karisu khanjiluba tawdana hospital manungduda changlai. Hek changlakpaga security duna kanau nagadabano. Rabi magi ID do so tawraga hairai. Ay ngasidagi hospital sida join tawgadabane. Sorry sir, ay khangjahodre yani lingsin biraksi. Yare ado doctor langchenbagi rumbu kadomdano. Fagani sir, ay takchagi. Asi haiduna anidu punna changminarai. May I come in sir? Lanchenba chair aduda famduna mamaidu tunglomda onthoraklaga famduna lerami. Lanchenba na welcome Dr. Rabi. Rabi manungda changlaktuna fammi. Lanchenba makhuta Dr. Rabi gi qualification certificate to pairaga yenglai. Name Rabi Yumnam. Specialization Secretaries. Degree MBBS MD Secretary. Area of Practice Secretary Mental Disorder Treatment. Lanchenba yenglaga hyphen nofetawi. Sir, ay bahana kawibagi maram sibu. Lanchenba na ay nangi educational qualification background fazana khangbalori. Nang school college singda makong mathang taduna lakpa na thawdo pungning changba misak ni haiba ay khangi. Asina sumaram oiraga ay na nangbu ay gi hospital sida nangbu join tawhalibani. Ay nangi pi atay dagi hena double times ka na pini. Ngasi ay gisida thabak tawge harabadi nangi oina under one condition. Rabi yam ngakna karamba condition. Nang masi yaradi agreement paper sida sign taw. Rabi paper do da magi sign do tawkre. Aduga Rabi doctor gi room da gi thoklaglaba matungda room number 243 da nurse ani ga lai. Mafam adu ichitsi atai patient lainariba room adudagi yam manung changsinlaga lay. Room adu ahal oirabi nupi amana senarami. Rabi room adu yorakpa matamda room adu da lairibi nupi aduna kiningai gi oiraba khonjel amada isai saglai. Rabi masada yamna hainadabaga loinana room adu gi thungjin mapanda leptuna lay. Atai lakminaribi nurse anidudi pakhatpana masadu yadre mapi phawba tarabani. Rabi room adu senaram libi nupi aduda sose amukta hang. Nupi adu yamunna Rabi da yenglai. Aduga walalat tawraga phagani doctor. Asi haraga masado yamna thugatna lok tawduna lairibi room adu hangi. Nupi dugi mawongduda yam ngakna yengi. Rabi tapna room aduda nurse aniduga punna changminarai. Nurse amadi manungduda oiramliba fibam adu ubada kimandana machin melaga kapkhalai. Nurse anidu kibana masado thak henikle amaga naksinana lepi. Rabi yam ngakna akoibadu yengi. Room adu ihingna hingmanamna akoibadu namlami. Aduga wall adudasu angangba ina karino papam khangdraba mayek kaya amana sinba thungna iri. Aduga
mamlaba kachin aduda sanglaba masamdu thadaraga aduga yotnigi chen anina makhong makhut anidu loina punsinduna akibagi sakpamda mamaidu tung onthoklaga famduna lerammi. Nurse anidudi pakhatpada masadu yadri tumin amaga konaduna kapli. Nupi adu tumina mamaidu onthoklaga phammi. Rabi tapna patient adugi manakta sangsilai aduga patient aduda pairai. Rabi patient aduna onthorakpada khangprek khangna masadu haifet tunglomda halaga makhada famtharai. Oiramliba nupidugi phibamduda nurse anidu mafamduda chenthokre. Nupi aduna yam khorang hairai. Lao ai nangbu ngairibani. Lao ai khamdrabo. Ai Rabi wahi adu tabada amuka hena masadu pakhatpada yadri. Mamitu yam kina nupiduda yenglai. Nupi adu wa ngangna Rabigi manakta sangsilai. Rabisu masadu makhaduda sitlaga tunglomda halli. Nupi aduna Rabigi masaduda chongsilai aduga makhut aniduna Rabigi masadu tap pairai. Rabi nupidugi masaktu ubada pakhatpada yadri. Miyunsu makhol thongna dangdang chonglai. Rabi mamit anidu mapira chelaga yam kina yengi. Nupi aduna Rabigi masadu pak tharaga manam sut namni. Nupi aduna masagi makokta paisilaga masamadu foiduna laurakpani. Nupi dugi tauriba mawongduda yam kina munna yengduna lay. Amuk nupi aduna makoktuda pairaga kaplaga hairai. Chatkro aigi nakta lakano chatkro. Rabi tauriba mawongdu gyan taba ngamdri. Mafamduda khonglai thuna thoglai. Aduga magi office room da changlaaga chenkhatkriba mihun adu fathajanabu hotnarami. Rabi tauribadu karino haiba khanglamde adubu masada karino haibaki ihul amadi fawalame. Pungsu thingjilakpana Rabi magi duty hour du loiduna halai. Thenglaba matam michik miraw khunta khidraba matam nupi adubu senaba nupa ama hek laame. Nupi aduna yam sauna aibu thado mafam sida ai punduna thamgano. Nangna pamlibase karino? Ai itakpa pame. Migi itakpa pame. Nupa adusu magi wahaiduda thawai tana nokchai. Ai nangi aningba soidana thungangani. Aina matam kuinadagi khalakpa sagalakpa mikupto ngasidi yaurabani. Nang waragano. Rabi mahaki chairduda famlaga munna wakhal tauri. Adubu fana khanduna mahaki wakhaldudadi lamba phangdri. Amuksu ningsinglai director ga mahaka sanakhiba wafamsingdu. Karamba condition? Room number 243 da lairiba patient ase kanagumba doctor amatana mabu layeng bangamdre. Karigumba Dr. Rabina patient asibu hanagi pulsida halakpa ngamnabadi Dr. Atayda pinariba PSC sidagi ai henkacharaga doctor da pizaki. Ai hana patient se yengkhige aduga aigi base level do honajagi aduga PA gi matang adudi ai hena lobsar. Doctor ama oiradi patient bu phanaba layeng ba haibasi doctor ama oibagi thongni. Ai Dr. Rabi bu chauna thajaba thami. Doctor na soidana layeng bangamgani haibase ai gi achetpani. Nongale Rabi room number 243 da lairiba patient adubu treatment haunaba nurse kharaga lai. Room du da Rabi tamna changai. Nursing dusu patient du nani khanbada humang anapi kangle. Masadu pakhatpanasu kainoma taunarabani nikpanasu loire.